Miyamgi mihut oina thagat khiduna Manipur bu Leingakpasing asina Delhi gi Yaka Yengduna induna leibana maram oiraga iramdam Manipur asi ngasi kari hayeng kari thokadagi haiba tamba ngamdana onthokpa phibam amada leire haina hairok AC dagi MLA oina karaktuna hana minister su oiramlaba Moirangthem Okendro na nungnang wafam sing fongdokre. Wafam asi Hairok Block Congress Committee HBCC na sinduna ngasi Thoubal District ki Hairok AC gi manung chana leiba Yaripok Kakmayai khulda leiriba Ima Pachi Khoidom Nurabigi nauna saba warok sangaduna miyamda kutsinabagi amadi hana BJP amadi atai party da yawramlaba Kakmayai khulgi imung kayagi miyoi chanina INC da yawrakpada harau taramna okpagi thawram amada athoiba mithunglen oina saruk yakhiba hanagi minister Okendro na miyamda fongdokhibani. Ngasigi thawramadada saruk yakiba singbu Okendro na harau tayamba fongdokladuna Kakmayai gi nupa naha ahal kayana lakpiduna lai gi oiba warok sangama sabinaba haudoklabada laina chanbiduna miyamgi matengdagi asigumba oigani thazarudaba mawongda saduna miyamda khutsinaba fangba asida asuki matik nungaizaba fawi haiki mahakna makata na hai hauziki oiriba Manipur gi phibam asi onthokna aruba phibam amada leire Leingakpariba miyamna thagatkiba miyamgi mihut oiriba MLA Minister Singna masagi oiba mating fudokpa Leingak thauda tawdaba Delhi gi Yaka Yengduna induna leibana ngasigi Manipur gi phibam oihalakibani Delhi na famu hairaga famba lepu hairaga lepa tawduna leibana miyamda asuk kuina awaba piduna leire Leingak asina masagi oiba police ki makoksu hapangamdre Chief Secretary na chingba kayasu hapangamdre Pumnamak Delhi dagi tharakpa ngakta oibana masagi Leingak thauda ngamdabana miyamdi ngasi hayeng kari thokadagi haiba tamba ngamdre angakpagi masak amada leire haiki miyamga loinana pangthokiba ngasigi thawramaduda Hairok Block Congress Committee HBCC ki President Thokchom Ranjan Secretary M Tarangba Adhyaksha Thoubal ki 8 Soba Lerongthel Ningel Gram Panchayat ki hanagi Pradhan Salam Kumar amadi Laurembam Gram Panchayat ki former Chairperson Prasuram amadi Hairok AC gi atay tongan ba laikai khul kayadagi lakpa ahal sing nupiangang sing su sarukya ki Pai pugi chaminaba hawi puminaba yangi hai wakhalon dangasi awana thokpa matamda tawdaba yadaba tangai phadaba matamda sumaina miyamgi tengbang naduna maga mateng pangmina duna khoi hingminaba mathau tai Manipur gi phibam aduki matik phatre khoi punamana khangnare hoji khoi ngasi phaudi khangi hayeng kari thokani khangdaba dumlaba Manipur tangdu leitadaba khoi gi miyamgi mihude na khoi na thagi ba singsina Marul Thoktana, Tuminna, Delhi gi Yaka Yengduna Delhi na Phamo Phamba, Delhi na Lepa. Kanagi Sagi, Police ki makok thong bahapa, Sarkar na ngamde. Sarkar gi Loisang Chief Secretary hapa, Sarkar sila ngamde. Delhi dagi torok panghakto oiba, aduna. Yam na kiningay oiba, koi di maruay na chingkong singyada lejaba. Hogi bada, nasidagi na chahi hongi mamangda, horak kibalan, may gitang ohumda. Koi thangnabada leiriba phawoi bi atop kuki gi khungang sing leiriba thokiba thodok mayamduni mayamda ningseng biramgani aduna yamna koi ngasidi amatoina punjanaba apunba gi pangal sagatpa matam moire bot ngaki wasunate ngasai panbibada de koi gi chai naw singna panbibada lakadurba bot ki hai bochi lakadra la oidra hai base koi chingnaba phawi koi ne ngasi khanjariba wakhallondi wakal manaba punminnaba haiba aduga koi Hing sema sung hingan siya ba pandam dai koi na changchen jabani